Anga, yambung lae, nang turo. Yambung na nangbu athapa mafamda puduna chetkani. Nangbu amuk khana nangi tachungna follow. Message to send it tauraga deliver tawdabaduda Dynal pakhatpana suyatre. Message lakpagi makhulduda Dynal harauna message to pai. Yambo, nang halo, ay thoklarege. Aduga ngasidagi amuk khana sulakpigano ay koi thongalda. Ay yamung bu kawutam lage. Dynal khangaude message to hek paba loibaga mamitagi pi marik achoba ani khangna nanthari. Magi angangda call to fatawi adubu call chatkidri. Yambung ningamdana machinda pendana solai. Imashi. Dynal thunamok mayimda sauna halaami aduga mama buthirei. Mama ibema ibemhaldu chaksangda lerami. Dynal changlaklaga dining chair da famthai sahum naina. Mataududa ibemhalda hanglai. Kaidorisana Dynal na tumdaba mi haudu wagani khangna tana khumnari khalabadi phone ko rubasumado arimba tagani khumbigadaba mishaktuna manada hapoi Shana kainu wado sengna hayu tashingna khangdrabadi khuttinduna takpaunai adubu khanglaroi khangkhrabadi khuttinduna taklabasu mado ushinaroi Shana aini pamkiba poti fangdana tokloi lai laktuna mulabasu lai dudagi aina munduna logani Oh ai khange kaisu leitrabi nupi dugidamakta wa makata hande kaisu leitaba mado ai ri thawaini ai mabu logani ai imasigi mom khange aduna oirambatai babungna nupi atombi thiduna lekhiba Shana Ashing Bible City, sounding about Mashana Tabari, Madudi, Tabangili Journey. Light it didn't be, who bunks should be Lamjashara. Mama Pashuna Labetagna, Lamjashara Nati. Mama Palerasu, work Pagundabo Machabu, Lamjashara Kogani. Aduga Mana, Nangumba, Mama Mapong Sharu, Punchi said, Mama Palitaba, Machawi Javanafai. Atuk Pukjel Pipa. I gave Mashini Habita. Ay itom ti ikay papaw, tugatche. Nang nasamaksu, kiyam nungay pabamino. IBM haldu, saunit changlagdu na machagi mayda kupak na thai. Nang nahari mayam to kanado na. Ha, ay si kanano. Warak tabo macha. Nang bui matumdagi, chong na bayolo pagi mahiro. Mapayaw dana, awaba masakhangan dana, tamlaw pagi mahiro. Ishagi, nungay batadok tu na. Nang tabumi oirabadi khanduna honakiba mashi mayamse unabro Dynal su mapi thang yinglei nongmata mapa yaudana yuglei haiduna awaba khanginkibro Imashi karakanu nangbu chawnabu yolopagi mahini aina haiba watada naning tawriba Dynal mapi tana hajirei Punama ayage imashini haiba wada ay loina tagi adubu ay angang dubudi yam nungsiye magalapnabadi ay ngamloye namasi ay dagi nangi lupidu ni helaba natro imashina ay gidi sangsar ne ay butay bang pawan bidu na ngasigi sangsar sida awanung ay bakangan bibane IBM haldu nokfetara Aduga angangna aigi thawaini handakti IBM haldu shaurai Dynal amuka ai angang bulogani adu hairam laga thoki hanna yenglamda IBM hal sauna phai yingna batari dina ai na ngambra noi na ngambra habdo mapi gadu makhut khunam duna fat tai thoi kadai digi pinu khangdi Hektar haiwani Nungshidu pakatna thongnarom de changlai aduga padardu tapna haidurei Chetkar Laibagi sahum amta
ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯒ ꯆꯪꯂꯛꯏ꯫ ꯌꯥꯝꯕꯨꯡ, ꯑꯩꯁꯨ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯤꯌꯦ꯫ ꯌꯥꯝꯕꯨꯡꯅ ꯑꯩ ꯅꯨꯡꯁꯤꯕꯗꯨꯗꯒꯤ ꯇꯥꯗꯅ ꯑꯩꯅꯁꯨ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯌꯥꯝꯕꯨꯡꯅ ꯉꯁꯤ ꯋꯥꯔꯝꯒꯗꯕ ꯄꯨꯝꯕ ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯕꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ꯫ ꯃꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯗꯥꯏꯅꯦꯜꯒ ꯅꯨꯡꯁꯤꯒ ꯄꯥꯎ ꯐꯥꯎꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯋꯥꯔꯤ ꯂꯤꯔꯝꯕ ꯊꯣꯏꯔꯦꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯖꯨꯡꯀꯣ ꯉꯛꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ? ꯊꯣꯏꯔꯦꯝꯕꯅ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯀꯣꯟꯅ ꯃꯈꯥꯗ ꯑꯃꯨꯛ ꯂꯤꯔꯒꯦ꯫ ꯖꯨꯡꯀꯣꯛꯇꯗꯤ ꯇꯥꯅꯤꯡꯂꯤ ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯤ ꯊꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤꯗ ꯃꯨꯜꯂꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ, ꯍꯣꯏ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯖꯨꯡꯀꯣꯛꯇꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯁꯅꯥꯇꯣꯝꯕꯅ, ꯍꯜꯂꯛꯑꯕ? ꯖꯨꯡꯀꯣꯛ ꯍꯟꯅꯗꯤ ꯌꯦꯡꯗꯕꯤ, ꯑꯧ꯫ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯁꯅꯥꯇꯣꯝꯕꯗꯨ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯖꯨꯡꯀꯣꯛꯇꯨ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯩ꯫ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯄꯥꯏꯖꯩ꯫ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ? ꯁꯨꯛ ꯃꯥꯟꯅꯕ, ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯤ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯤꯕ? ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯤꯁꯤꯅ? ꯑꯩꯁꯦ ꯉꯥꯎꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ, ꯅꯠꯇꯦ, ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯅꯨꯡꯁꯤꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯕꯥꯗꯨ ꯆꯪꯂꯛꯑꯒ, ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ, ꯉꯟꯅ ꯍꯜꯂꯛꯀꯦ ꯇꯧꯔꯒ ꯆꯥꯛꯇꯨꯗꯤ ꯑꯩ ꯊꯣꯡꯕꯤꯔꯒꯦ꯫ ꯅꯨꯡꯁꯤ ꯀꯞꯂꯨꯕꯒꯤ ꯃꯈꯣꯟꯒ ꯁꯤꯔꯤ ꯁꯤꯔꯤ, ꯍꯣꯏꯅꯃ꯫ ꯊꯕꯥꯗꯨ ꯉꯛꯅ, ꯀꯩꯗꯧꯔꯦ, ꯑꯃꯨꯛ ꯀꯞꯂꯨꯔꯕꯣ? ꯅꯨꯡꯁꯤꯒꯤ ꯃꯃꯤꯠꯇꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯅ, ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯁꯦ, ꯏꯅꯝꯃꯗ ꯍꯥꯏꯌꯣ꯫ ꯅꯨꯡꯁꯤ ꯀꯞꯂꯒ, ꯀꯀꯥ ꯊꯣꯏꯕꯗꯨ ꯂꯥꯛꯑꯝꯃꯦ꯫ ꯃꯥꯗꯤ ꯀꯩꯗꯧꯕ? ꯏꯅꯝꯃ꯫ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯊꯣꯏꯕ ꯂꯥꯛꯄꯗꯒꯤ ꯆꯦꯜꯂꯛꯄꯗ ꯖꯨꯡꯀꯣꯛ ꯍꯣꯏ ꯊꯦꯡꯅꯕ ꯐꯥꯎ꯫ ꯊꯕꯥꯗꯨ ꯅꯨꯡꯉꯥꯏꯇꯅ, ꯕꯦꯝ, ꯁꯦ, ꯀꯩꯝ ꯈꯟꯒꯅꯨ, ꯃꯣꯏꯅ ꯄꯪꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯏꯅꯝꯃ, ꯑꯩꯁꯤꯕꯨ ꯍꯤꯡꯗꯨꯅ ꯂꯩꯕꯗ ꯀꯥꯟꯅꯈꯤꯗ꯭ꯔꯥ? ꯕꯦꯝ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯉꯥꯛꯇꯅꯤ꯫ ꯏꯅꯝꯃꯅ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕꯣ? ꯄꯨꯟꯁꯤꯗ ꯅꯤꯡꯍꯟꯅꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦ, ꯊꯦꯡꯅꯒꯗꯕꯅꯤ꯫ ꯏꯅꯝꯃ꯫ ꯊꯕꯥꯗꯨ ꯃꯆꯟꯒꯤ ꯃꯑꯣꯡ ꯈꯪꯕꯅ, ꯆꯪꯉꯣ ꯆꯪꯉꯣ, ꯄꯣꯊꯥꯖꯧꯔꯣ, ꯏꯅꯝꯃ ꯂꯣꯏꯁꯤꯟꯕꯤꯔꯒꯦ꯫ ꯏꯅꯝꯃ, ꯑꯩ ꯁꯨꯝ ꯇꯧꯔꯒꯦ꯫ ꯆꯪꯉꯣꯅꯦ ꯆꯪꯉꯣꯅꯦ꯫ ꯏꯅꯝꯃꯗꯨ ꯐꯤꯗꯣ ꯍꯣꯡꯗꯣꯛꯎꯔꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯔꯤꯆꯥꯔꯗꯁꯨ ꯆꯪꯂꯛꯏ꯫ ꯑꯩꯃ, ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯦ? ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯩꯝ ꯇꯧꯗꯦꯗ ꯇꯥꯆꯧ꯫ ꯆꯪꯉꯣ ꯆꯪꯉꯣ, ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯎꯔꯣ꯫ ꯊꯕꯥꯅ, ꯍꯣꯏ ꯆꯪꯂꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯕꯦꯝ, ꯀꯩꯗꯧꯔꯦ, ꯅꯃꯤꯠꯀ ꯄꯣꯝꯃꯤꯁꯤꯅ? ꯅꯨꯡꯁꯤꯗꯨ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯇꯥꯆꯧ, ꯑꯩ ꯀꯣꯛ ꯆꯤꯛꯄ꯫ ꯑꯩꯃ, ꯅꯀꯣꯛꯇꯨ ꯆꯤꯛꯑꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯔꯨꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯌꯥꯔꯅꯤ ꯇꯥꯆꯧ, ꯒꯨꯂꯤ ꯆꯥꯁꯤꯟꯈ꯭ꯔꯕꯅꯤ, ꯐꯔꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯁꯨ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯅꯨꯡꯁꯤꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯍꯟꯈ꯭ꯔꯦ ꯊꯕꯥꯅ꯫ ꯄꯣꯊꯥꯔꯨꯁꯨ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯕꯁꯨ ꯄꯣꯊꯥꯕꯗꯤ ꯌꯥꯔꯝꯗꯦ ꯅꯨꯡꯁꯤꯗꯨ꯫ ꯌꯥꯝꯕꯨ, ꯅꯪ ꯂꯩꯔꯝꯂꯗꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ? ꯃꯤꯅ ꯑꯩꯕꯨ ꯍꯟꯊꯅ ꯈꯜꯂꯤꯕꯁꯦ ꯇꯧꯔꯝꯂꯣꯏꯀꯣ? ꯌꯥꯝꯕꯨ, ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯑꯁꯨꯛ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯏꯇꯣꯝ
ꯂꯝꯗꯨꯅ ꯆꯠꯈꯤꯕ ꯌꯥꯝꯕꯨꯡꯅ ꯆꯠꯄꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯦ꯫ ꯖꯨꯡꯀꯣꯛꯄꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯏꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝꯕꯨꯡ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯑꯕꯣ? ꯂꯩꯍꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯦꯅꯦ ꯅꯪ ꯀꯞꯄꯤꯔꯣ? ꯅꯨꯡꯁꯤꯗꯨ ꯃꯄꯤꯗꯨ ꯁꯠ-ꯁꯠ ꯇꯩꯊꯣꯛꯏ꯫ ꯅꯦꯅꯦ ꯀꯞꯇꯤꯌꯦ꯫ ꯀꯞꯄꯤꯗꯨꯗꯤ ꯁꯤꯗꯤ ꯀꯞꯄꯁꯨ ꯅꯠꯇꯅ꯫ ꯑꯗꯨꯗꯤ ꯀꯩꯅꯣ ꯀꯞꯄ ꯅꯠꯇ꯭ꯔꯗꯤ? ꯅꯨꯡꯁꯤꯅ ꯂꯩꯍꯤꯕꯨ ꯄꯝꯂꯒ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯤ꯫ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯇꯧꯔꯝꯃꯦ꯫ ꯑꯩꯗꯤ ꯔꯣꯟꯗꯣ 3 ꯑꯗꯨꯝ ꯑꯣꯏꯕꯣ꯫ ꯅꯨꯡꯁꯤꯗꯨ ꯁꯨꯒꯠꯂꯒ ꯑꯗꯨꯗꯤ ꯃꯤꯅ ꯍꯥꯏꯅꯔꯝꯂꯅꯤ 3ꯗꯤ ꯂꯩꯍꯤꯒꯤ ꯀꯣꯇꯥꯅꯦꯅ꯫ ꯑꯁꯦꯡꯕ꯭ꯔꯣꯅꯤꯅꯦ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯗꯨꯕꯨꯔꯣ ꯂꯥꯏꯔꯤꯛꯇꯨ ꯀꯟꯅ ꯄꯥꯔꯣ ꯑꯗꯨꯒꯅꯦ 2 ꯇꯥꯅꯕ ꯑꯗꯨꯗꯤ ꯍꯥꯏꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯉꯝꯅꯤꯅ꯫ ꯉꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯔꯛꯏ꯫ ꯖꯨꯡꯀꯣꯛ ꯇꯨꯝꯕ ꯌꯥꯗ ꯑꯣꯜꯂꯒ ꯈꯥꯡꯉꯤ꯫ ꯑꯁ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯪꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯋꯥꯔꯤꯗꯨ ꯂꯤꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯦꯃꯤ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯊꯣꯏꯔꯦꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯜꯂꯣ? ꯖꯨꯡꯀꯣꯛꯅ ꯊꯣꯏꯔꯦꯝꯕ ꯑꯩ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ꯫ ꯀꯩꯒꯤ? ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯑꯩꯅ? ꯀꯃꯥꯏꯅ? ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯣ꯫ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯂꯤꯔꯒꯦ꯫ ꯀꯣꯛ ꯂꯤꯔꯣꯍꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅꯤ ꯉꯥꯎꯔꯕꯣ? ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯗ꯭ꯔꯗꯤ ꯃꯪꯗ ꯁꯥꯃꯨꯅ ꯇꯥꯟꯅꯔꯛꯀꯅꯤ꯫ ꯏꯒ ꯅꯠꯇꯦ ꯁꯠ ꯂꯤꯔꯛꯑꯣ꯫ ꯎꯄꯥꯏ ꯂꯩꯇ ꯋꯥꯔꯤ ꯃꯈꯥ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯀꯥꯡꯒꯤ ꯀꯣꯏꯕ ꯊꯣꯛꯆꯔꯛꯏ ꯃꯇꯥꯔꯣꯏꯒ꯫ ꯗꯥꯏꯅꯦꯜꯅ ꯑꯉꯥꯡ ꯅꯨꯡꯁꯤ ꯉꯛꯅ ꯌꯥꯝꯕꯣ ꯀꯣꯏ ꯆꯠꯇꯣꯏꯔꯣ? ꯏꯕꯥꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯕꯥꯅꯤꯒꯤ ꯎꯅꯐꯝꯗꯨꯗ ꯆꯠꯂꯨꯁꯦ꯫ ꯃꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ꯫ ꯑꯩ ꯃꯇꯨꯡꯗ ꯍꯥꯏꯖꯔꯔꯣꯏ꯫ ꯅꯨꯡꯁꯤꯗꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯃꯥꯟꯅꯕꯤꯗꯨ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ꯫ ꯌꯥꯝꯕꯣ ꯀꯥꯏꯗꯅꯣ? ꯃꯐꯝꯁꯤ ꯎꯅꯗ꯭ꯔꯣ? ꯇꯣꯡꯉꯣ꯫ ꯀꯥꯏꯗꯅꯣ? ꯑꯔꯣꯏꯕꯅꯤꯅ ꯀꯣꯏꯊꯣꯛꯂꯨꯔꯒ ꯑꯣꯏꯅ ꯆꯠꯁꯦ ꯇꯧꯕꯅꯤ꯫ ꯅꯨꯡꯁꯤ ꯏꯄꯪ ꯄꯪꯅ ꯑꯣ꯫ ꯗꯥꯏꯅꯦꯜ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯉꯥꯡ ꯀꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ꯫ ꯀꯣꯏꯊꯣꯛꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯝꯕꯣ ꯀꯩ ꯈꯜꯂꯤꯅꯣ? ꯀꯩꯝ ꯈꯟꯗꯦꯗ꯫ ꯑꯗꯨ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯑꯝꯇ ꯆꯥꯅꯤꯡꯗꯦꯗ꯫ ꯑꯃꯗꯤ ꯍꯥꯏꯔꯛꯎꯗꯅ꯫ ꯆꯥꯅꯤꯡꯗꯦꯃꯤ꯫ ꯑꯉꯥꯡ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯅꯨꯡꯁꯤ ꯃꯄꯤꯔꯥ ꯆꯦꯅ ꯅꯨꯡꯁꯤꯔꯤ꯫ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯑꯁꯦꯡꯕ? ꯅꯨꯡꯁꯤ ꯃꯆꯤꯟꯗ ꯇꯨꯝꯊꯣꯛꯂꯒ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ꯫ ꯀꯔꯤ? ꯑꯁꯦꯡꯕꯅꯤ꯫ ꯌꯥꯝꯕꯣ ꯒꯥꯔꯤ ꯈꯥꯝꯃꯣ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏ? ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯑꯗꯣ ꯑꯩ ꯆꯦꯟꯕꯗꯤ ꯉꯝꯃꯣꯏ꯫ ꯒꯥꯔꯤ ꯈꯥꯝꯃꯨꯁꯦ꯫ ꯒꯥꯔꯤꯁꯤ ꯈꯥꯝꯃꯣ꯫ ꯑꯩ ꯅꯣꯏ ꯏꯃꯥ ꯁꯤꯗꯣꯛꯈꯤꯁꯦ꯫ ꯑꯩ ꯂꯩꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯁꯨ ꯃꯔꯩ ꯂꯣꯏꯔꯦꯀꯣ? ꯌꯥꯝꯕꯣ ꯈꯥꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯑꯩ ꯌꯥꯝꯕꯨꯡꯗ ꯂꯩꯕ ꯉꯝꯃꯣꯏꯌꯦ꯫ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯁꯨ ꯑꯩ ꯌꯥꯝꯕꯨꯡꯗ ꯂꯩꯕꯗꯤ ꯉꯝꯃꯣꯏꯌꯦ꯫ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯗꯥꯏꯅꯦꯜꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯌꯥꯝ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯐꯔꯦ ꯑꯩ ꯅꯪꯕꯨ ꯊꯤꯜꯂꯝꯃꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ?
Nang aigi ashiba hakchangdo yengduna leyo. Aina muthilangaba matung gari se tatata thongjilaga sijakhrage. Maduna turang pami base. Yengo namit pena. Aina nangbu asukki matik nungsi habado nang nari thajade. Aina shikrabati khanglani dana. Nangi damakta kadai fawba toba ngami habado. Nungsibagi damakta adu fawdi torange. Mapi tari nupa oibadu aduk thamoi sokpra nupa mana kapadi. Nungsidu taba ngamda Daniel bu khangkon konchili. Adu maina haigano. Ai taba ngamdiye. Gyambungna adumna toradi ai kamai tawni. Itut lehu ai ngamu yamu. Daniel wangang lakti gari ki brake tu khangni netli. Aduga magi mathada kaptuna leiribi magi angambu tapna konsin birai. Nangji kimi hari. Aibu su. Pakat paman bagi wafau hai bathok tre. Daniel na tapna makukta nantavi. Yambu, nang. Oisi, yambu jalui. Nang butadok na kadai dasu. Nang yaudana. Yambu na haiba yarbo dude. Yare. Handakti Daniel nokfetor e. Ado, imasi na furadi. Ay na fualoy. Nungsi Daniel buhena jena konsenjay. Belik tu ibem halki manakta jangla ami. Imasi. Ibem halna. Aima. Bele, ichadi kantraga chauba matau kibadagi aikhoi daga lakhidrene. Imasi na ngapasima yada dana dawani. Ado ichabu ngasi lakhwasibu thabaka leibro. Bele lushan basafangda. Imasi, itaw Daniel do lawai nupido na namdana Jenny na bukre. Kahino ne nang nahaisibo. Achumani imasi, ahinabu imasi da amupagi daw kidro. Ibem haldu thawai chakna madugi lawai nupi chakatabido khangni lakta lakhisenu ibem hal kanano khangdabaga shardena aigi ikun chapchana khangange velik tu akhaba minok ama noklaga fare dudi imasi aishu thabama lewe aduga paushi taramkiroina tambalak jabani velik tu yum adudagi thoki Ashomdana Yambo, Aikoini, she the Shumlay Duro. Later, aying Egdo, Imashina Logolakadeni. Nungshi, Amuka Henam Yun Sudri. Ha? Kayano Daniel, no fetona, Nungshiki Makutabu Paraga, Tapnahari. Kigano, Nang Yamuna Fanapashingani. Yamo, I could touch all the soup, have you got? I've eaten it. I do the Purerico. Pureroi. Nung she do Haround and Nok Jay, Daniel do Tapnahari E. Nashani Abraham Lati, Yahuga. Ashumna, Daniel the Nushika Jenki, Mamani Adrabasu. Yadana dum longkre long laba matung thau phabagi gaithel de chapada accident amada Daniel do lekide Daniel lekidaba matung ibem halna yam otki leiba ngamdana bahaiduna nupa chabi haiduna su jaibiki kerosene hejinduna mai thage torambadagi chenthorapane jungko nungaitana thoremba atuk nori bimado LUKHRABI Mingthon Phangduna halaktuna leiki leikai gi samas ki minuk mishalakta ai magi mating pangba pame thoiremba harauna ai sunangi mating pangbige phari nangsu potharo pungse thengle hayeng mo hogot pangamaroi thame
ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯁꯨ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯅꯨꯡꯁꯤꯕꯨ ꯌꯦꯡꯊꯤꯈ꯭ꯔꯦ ꯖꯨꯡꯀꯣꯛꯅ ꯅꯨꯡꯁꯤꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯗꯤ ꯊꯃꯣꯏꯗ ꯗꯥꯏꯅꯦꯜꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯤ ꯇꯨꯝꯅ ꯍꯤꯛꯅꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯇꯨꯃꯤꯟꯅ ꯀꯅꯥ ꯇꯥꯈꯤꯅꯤ ꯈꯟꯅ ꯌꯥꯝ ꯇꯞꯅ ꯅꯨꯄꯥꯗꯨ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥꯗ ꯂꯥꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯤꯄꯥꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯃꯤꯔꯛ ꯅꯥꯛꯂꯞ ꯌꯦꯡꯂꯒ ꯌꯦꯅꯈꯥꯗ ꯀꯦꯔꯣꯁꯤꯟꯗꯨ ꯍꯩꯕ ꯍꯧꯔꯛꯏ ꯍꯩꯕ ꯂꯣꯏꯔꯒ ꯃꯩꯈꯦꯠꯇꯨ ꯆꯨꯗꯨꯅ ꯌꯨꯝꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯏ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯗꯨ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯩꯉꯥꯜ ꯑꯃ ꯐꯥꯎꯔꯛꯄꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯁꯤꯗꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯥꯏꯀꯩ ꯊꯤ ꯏꯅꯝꯃ ꯇꯥꯆꯧ ꯇꯨꯝꯂꯝꯕ ꯊꯕꯥꯒ ꯔꯤꯆꯥꯔꯠꯀꯗꯨ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨꯗ ꯊꯣꯛꯂꯛꯏ ꯊꯕꯥꯅ ꯀꯩꯗꯧꯔꯦ ꯃꯩ ꯍꯥ ꯀꯗꯥꯏ ꯊꯕꯥꯗꯨ ꯂꯩꯍꯤꯕ ꯍꯧꯗꯣꯛꯏ